ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯄꯥꯛꯁꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯗꯤꯄꯥꯕꯂꯤꯒꯤ ꯁꯦꯡꯂꯕ ꯀꯨꯝꯍꯩꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯑꯃ ꯂꯩ, ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯄꯥꯎꯖꯦꯜꯅꯣ, ꯃꯉꯥꯜ ꯍꯥꯏꯕꯁꯤꯅ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ, ꯍꯛꯆꯥꯡ ꯐꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯄꯨꯔꯛꯏ꯫ ꯐꯠꯇꯕ ꯋꯥꯈꯜꯕꯨ ꯃꯥꯡꯍꯜꯂꯒ ꯑꯐꯕꯕꯨ ꯎꯍꯜꯂꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯩꯉꯥꯜ ꯑꯁꯤꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯩꯒꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯀꯔꯝꯕ ꯋꯥꯈꯜ ꯀꯔꯤ ꯂꯩꯔꯤꯕꯒꯦ? ꯑꯩꯈꯣꯏꯅ ꯃꯉꯥꯜꯕꯨ ꯄꯥꯛ ꯆꯥꯎꯍꯟꯁꯤ, ꯑꯐꯕ ꯋꯥꯈꯜꯕꯨ ꯁꯟꯗꯣꯛꯁꯤ, ꯂꯣꯏꯅꯅ ꯌꯦꯛꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯕꯨ ꯃꯥꯡꯍꯟꯅꯕ ꯅꯤꯖꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯩꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤ꯫ ꯊꯣꯏꯗꯣꯛꯄ ꯋꯥꯐꯝ ꯑꯃꯅ ꯃꯁꯤꯗ ꯚꯥꯔꯠ ꯃꯆꯥ ꯈꯛꯇ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯁꯃꯥꯖꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯃꯩꯒꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯡꯊꯣꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯚꯥꯔꯠ ꯑꯃꯃꯨꯛ ꯁꯦꯝꯒꯠꯂꯤ꯫ ꯃꯔꯨꯞꯁꯤꯡ, ꯃꯥꯂꯦꯝꯗ ꯐꯦꯁꯇꯤꯚꯦꯜ ꯇꯨꯔꯤꯖꯝꯒꯤ ꯊꯣꯏꯗꯣꯛꯄ ꯄꯥꯝꯅꯕ ꯑꯃꯁꯨ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯑꯁꯤ ꯀꯨꯝꯍꯩ ꯐꯤꯌꯣꯡꯒꯤ ꯂꯩꯕꯥꯛꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯐꯦꯁꯇꯤꯚꯦꯜ ꯇꯨꯔꯤꯖꯝꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯀꯌꯥꯁꯨ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯃꯩꯒꯤ ꯀꯨꯝꯍꯩ ꯑꯣꯅꯥꯝ, ꯄꯣꯡꯒꯥꯜ, ꯕꯤꯍꯨꯅꯆꯤꯡꯕ ꯑꯁꯤ ꯁꯟꯗꯣꯛꯅꯕ ꯍꯣꯠꯅꯁꯤ ꯑꯃꯗꯤ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯗ ꯑꯇꯣꯞꯄ ꯔꯥꯖ꯭ꯌ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯁꯔꯨꯛ ꯌꯥꯍꯟꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯔꯥꯖ꯭ꯌꯁꯤꯡ ꯑꯃꯗꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ, ꯃꯁꯤꯕꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅꯩ꯫ ꯃꯔꯝ ꯑꯁꯤꯅ ꯚꯥꯔꯠꯇ ꯐꯦꯁꯇꯤꯚꯦꯜ ꯇꯨꯔꯤꯖꯝ ꯍꯦꯟꯒꯠꯍꯟꯕꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯚꯥꯔꯠ ꯃꯆꯥꯁꯤꯡꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯄꯥꯛꯆꯥꯁꯤꯡ, ꯍꯧꯈꯤꯕ ꯃꯟ ꯀꯤ ꯕꯥꯠꯇ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯗꯤꯄꯥꯕꯂꯤ ꯑꯁꯤ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯅꯈꯤ꯫ ꯑꯩꯅ ꯍꯥꯏꯈꯤ, ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯃꯩꯒꯤ ꯀꯨꯝꯍꯩ ꯑꯁꯤꯗ ꯚꯥꯔꯠꯀꯤ ꯅꯨꯄꯤꯁꯤꯡꯒꯤ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯃꯈꯣꯏꯅ ꯐꯪꯂꯛꯈꯤꯕ ꯄꯥꯟꯗꯝꯁꯤꯡ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯁꯤ, ꯍꯥꯏꯕꯗꯤ ꯚꯥꯔꯠꯀꯤ ꯂꯛꯁꯃꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ꯫ ꯈꯪꯍꯧꯗꯦ, ꯑꯩꯈꯣꯏꯒꯤ ꯃꯥꯡꯃꯛꯇꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯧꯅꯥ ꯍꯥꯞꯄꯒꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯋꯥꯔꯤꯁꯤꯡꯅ ꯄꯤꯛ ꯊꯜꯂꯔꯦ꯫ ꯋꯥꯔꯪꯒꯜꯒꯤ ꯀꯣꯗꯤꯄꯀꯥ ꯔꯃꯦꯁꯅ ꯅꯃꯣ ꯑꯦꯞꯇ ꯑꯁꯨꯝꯅ ꯏ, ꯑꯩꯒꯤ ꯏꯃꯥ ꯑꯩꯒꯤ ꯄꯥꯡꯒꯜꯅꯤ꯫ 1990ꯗ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯃꯥꯅ ꯃꯆꯥꯅꯨꯄꯥ 5ꯕꯨ ꯌꯣꯛꯂꯛꯏ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 5 ꯑꯁꯤ ꯑꯆꯧꯕ ꯊꯕꯛ ꯂꯣꯏꯅ ꯇꯧꯔꯦ꯫ ꯑꯩꯒꯤ ꯏꯃꯥꯗꯤ ꯑꯩꯒꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅꯤ꯫ ꯑꯩꯒꯤꯗꯤ ꯏꯃꯥꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯚꯥꯔꯠꯀꯤ ꯂꯛꯁꯃꯤꯅꯤ꯫ ꯔꯃꯦꯁꯖꯤ, ꯑꯗꯣꯝꯒꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯇ꯭ꯋꯤꯇꯔꯗ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯕꯤ ꯒꯤꯂꯤꯀꯥ ꯁ꯭ꯋꯥꯃꯤꯅ ꯍꯥꯏ, ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯃꯦꯖꯔ ꯈꯨꯁꯕꯨ ꯀꯟꯋꯥꯔ ꯑꯁꯤ ꯚꯥꯔꯠꯀꯤ ꯂꯛꯁꯃꯤꯅꯤ꯫ ꯃꯍꯥꯛ ꯕꯁ ꯀꯟꯗꯛꯇꯔ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯣꯜ ꯋꯨꯃꯦꯟ ꯇꯤꯝꯕꯨ ꯂꯨꯆꯤꯡꯈꯤ꯫ ꯀꯕꯤꯇꯥ ꯇꯤꯋꯥꯔꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯚꯥꯔꯠꯀꯤ ꯂꯛꯁꯃꯤꯅꯤ ꯍꯥꯏ, ꯂꯣꯏꯅꯅ ꯃꯥꯒꯤ ꯄꯥꯡꯒꯜꯅꯤ ꯍꯥꯏ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯥꯏ ꯌꯦꯛꯄꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯆꯩ꯫ ꯃꯍꯥꯛꯅ CLATꯒꯤ ꯄꯔꯤꯈ꯭ꯌꯥꯗꯁꯨ ꯔꯦꯡꯛ ꯋꯥꯡꯅ ꯄꯥꯁ ꯇꯧꯔꯛꯈꯤ꯫ ꯃꯦꯘꯥ ꯖꯦꯅꯁꯨ ꯑꯁꯨꯝꯅ ꯏꯔꯛꯏ, ꯆꯍꯤ 92 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯒ꯭ꯋꯥꯂꯤꯌꯔꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯂꯝꯕꯤ ꯆꯠꯄꯁꯤꯡꯕꯨ ꯏꯁꯤꯡ ꯂꯦꯝꯅ ꯄꯤꯊꯛꯏ꯫ ꯃꯦꯘꯥꯖꯤꯅ ꯚꯥꯔꯠꯀꯤ ꯂꯛꯁꯃꯤ ꯑꯁꯤꯒꯤ ꯅꯣꯂꯨꯛꯄ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯀꯌꯥ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯤꯌꯥꯔ ꯇꯧꯕꯤꯔꯛꯏ꯫ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯄꯥꯕꯤꯌꯨ, ꯏꯁꯥꯅꯁꯨ ꯁꯤꯌꯥꯔ ꯈꯔ ꯇꯧꯕꯤꯌꯨ꯫ ꯚꯥꯔꯠꯀꯤ ꯂꯛꯁꯃꯤꯁꯤꯡ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯄꯥꯛꯆꯥꯁꯤꯡ, 18 ꯁꯨꯕ ꯆꯍꯤꯆꯥꯒꯤ ꯃꯃꯤꯡ ꯆꯠꯂꯕꯤ ꯁꯩꯔꯦꯡ ꯏꯕꯤ ꯁꯥꯟꯆꯤ ꯍꯣꯅꯝꯃꯅ ꯁꯩꯔꯦꯡ ꯑꯃ ꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯚꯥꯔꯠꯀꯤ ꯂꯛꯁꯃꯤꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯁꯤ ꯄꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯚꯥꯔꯠꯀꯤ ꯂꯛꯁꯃꯤꯒꯤ ꯌꯨꯝꯐꯝ ꯑꯁꯤ ꯃꯇꯝꯗꯨꯗꯒꯤ ꯊꯣꯟꯈ꯭ꯔꯕꯅꯤ ꯍꯥꯏꯅꯤꯡꯉꯤ꯫ ꯀꯅꯥꯔ ꯂꯣꯟꯒꯤ ꯁꯩꯔꯦꯡꯁꯤꯗ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯋꯥꯍꯩ, ꯋꯥꯍꯟꯊꯣꯛ, ꯋꯥꯈꯜꯂꯣꯟ ꯌꯥꯎꯔꯤꯕꯅꯣ! ꯄꯦꯅꯤꯟꯗꯥ ꯄꯦꯔꯃꯦꯒꯣꯟꯗꯅꯨ ꯍꯤꯃꯋꯥꯟꯇꯅꯨ, ꯄꯦꯅꯤꯟꯗꯥ ꯕ꯭ꯔꯤꯒꯨ ꯄꯔꯁꯤꯗꯥꯅꯨ,
Peninda Janakarayanu Jaswadedanu. Haibagi wahan thokti. Sing ningthongna machanupi Parvati gi maramdagi. Brigu Moni na machanupi Lakshmi gi maramdagi. Aduga ningthau Janakna machanupi Sita gi maramdagi miyamna sakhangnaki. Aikoigi isanupi singase aikoigi imaini. Isanupi singasi magunna aikoigi samaj asibu miyamna sakhangbiribani. Tungi asa wangna leiribani. Aigi nungsijaraba iraipaksa sing Lising ani taramapalgi November 12 Malem Sinba Thungna Sri Guru Nanak Dev Ji gi mangal phangkiba chahi 550 subagi thauram pangthokadauri. Guru Nanak Dev gi matik mayai ase Bharat natana Malem pumbada sandokli. Malem gi laibak kayada Sikh isil inaw kaya khundari. Makhoidi Guru Nanak Dev gi maphamda pungkat kathoklabani. Aihakna Ben Kavar amadi Tehran gi Gurudwara singda satkiba khongchat adu kawba sukngam ngamloi. Guru Nanak Dev gi maramda hainingai asuki matik yamkhre. Maduda haibada Man ki Baat ki tangkak ama oigani. Mahakna miyam gi yaipanaba tauba haibasina athoibani haina khanki. Isagi oijaba yaudana kathokpaga loinana tauba thabak ki mamal leite. Mahakna amanga seng haiba samaj gi phattaba wakhalona sibu yaningde. Mahakna mahaki paujel singase malem gi mafam kayada sandokhi. Mahakti matam maduda khwaidagi lamkoiba mi singi manungda amani. Mahakna chatkiba mafam singda mahaki chamjaba nolukpa isam chamjaba mawong matawna pumnamaki thamoi sumhatkhi. Guru Nanak Dev na dharmagi oiba khongchat kaya chatkhi. Makhoi adubu udasi haina khangnai. Apaba wakhal amadi amattoibagi paujil puraduna mahakna awang kha nongpok nongchup chatluba maikai singda lainingba sing amadi lamboiba singa unaki. Asamgi phawraba lainingba Shankar Dev su magi wakhal londa ngauki. Mahakna Haridwar gi senglaba mafam sing chatki. Kashi gi senglaba mafam Gurubag Gurudwara da Guru Nanak Dev na lekhi. Mahakna Bauddha Dharma ga mari leinaba mafam Rajgir amasung Gayana chingbada su chatkhi. Kharomda Sri Lanka su chatloi. Karnataka gi Bidar chatpa matamda Guru Nanak Dev na mafam madugi isingi phibam mawong chadaba ado sembiramki. Bidar da Guru Nanak Jira Saheb haiba mafam mase mangonda kathoklabani. Mafam adu hek yaubaga aikoina mahakpu ningsingli. Udasi amagi khongchatta mahakna awangda Kashmir amadi mafam adugi thangnaba mafam sing chatkhi. Sikh dharma chatpasing amadi Kashmir gi marakta afaba mari thamki. Guru Nanak na Tibet yauki. Mafam adugi miyamna mahakpu guru ni haibi yaki. Mahakna Uzbekistan su chatkhi. Mahaki udasi gi khongchatta Islam chatpa lamsing Saudi Arab, Iraq amadi Afghanistan su chatkhi. Miyoi lak kaya na mabu yaki. Magi pauktak lognaki ngasi su lognari. Numit kharani gi mamangda laibak marifu mangagi mihutsingna Delhi dagi Amritsar chatkhi. Amritsar gi sana gi laisang da su chatkhi. Pumnamak ase Guru Nanak Dev Ji gi mangal phangba chahi 550 gi manung challi. Mihutsingna Golden Temple yengbada natana Sikh singi chatnabi amasung chatna lonchat ki maramda khangbagi khudong chaba su phangki. Masigi matungda mihut kayana social media da photo kaya share tawraki. Makhoina phanglakba gyan singi maramda su iraki. Guru Nanak Dev ki mangal phangba chahi 550 asida mahaki wakhalon amadi fidam lauhognaba mayam honasi. Amukka hanna mahaki maphamda kok nonjari. Aigi nungsijaraba isil inaw isi isal sing October 13 asi mayamna soidana ningsing biramgani. Numit asi Bharat ki yot ki mi Sardar Vallabhbhai Patel gi pokpagi kumoni. Mahakna laibak ki amatta oiba saktambu puraknaba honabiki. Sardar Patel na miyambu amatta oina punshinbagi angakpa magun ama yauri. Mahakna wakhal manadaba miyoi singa phawba tinaba ngami. Mahakna pot khudingmakpu kupna nainay. Tasiyeng na hairabada
mahak asi man of detail ni. Loinana mahak punshinbada haithoi singthoiba miyoi ni. Mahak ki thabak tawbagi mawong mataw parubadagi magi thauram yatpada haithoi singthoibagi magun ado khangba ngammi. Lising ama chamapal kunmathoida Ahmedabad da Congress ki mifam yaunanabagidamag leibak ki mafam kayadagi mihut kaya lakadawribani. Mifam adugi sillangbagi thauburel Sardar Patel ni. Tanja asigi khudong chaba lauraga mahakna shaharda isingi supply gi network ado phagatnaba honaki. Masina kanaamatada isingi awaba leihalloi. Masida natana mahakna mihut sing adugi potchai amadi khungupna chingba amatta mangdanaba honakibagi mawong ado khanglaga angakpa pokkani. Mahakna laumi singa unaraga makoida khadigi khaw shanaba haiki. Laumi singna khaw ture aduga mihut singda yole. Khaw singda khungup haple aduga manakta thamle. Pot mang khini haibagi mipaibadu kokle. Amaromda khadigi pothok yonbagi masing hengatle. Constitution da thoidokpa thogdang yakibagi damak matam leiba kibikta Sardar Patel gi laman tolabani. Mahakna fundamental right bu mafam matam chana sijinnabagi matangda thoidok hendokpa thogdang yaki. Dharma, jati, amadi kanglupta khenabagi wakhalon leihandanaba mahakna honaki. Marup Singh, aikoi pumnamakna khangi, Bharat ki ahanba Home Minister ama oina Sardar Vallabhbhai Patel na Bharat ki ningthau panba leibak macha macha singbu amat toina punshinnanaba yamna kanna honarami. Mahaki asigumlaba thabak asi puari da kaungamlaroidaba thabak ni. Sardar Vallabhbhai Patel gi thoidokpa magundi karino haibada mahaki mityeng yamna shali. Amaromda mahaki mityeng Hyderabad, Junagadh amasung atopa raj singda leijarabasu tamlaba lamdam kharomgi Lakshadweep tasu mityeng thamli. Aikoina Sardar Vallabhbhai Patel na leibak asibu amatta oina punshinnanaba honaramba singi maramda khanarakpada reason kharakaki oina khanai. Lakshadweep kumba apikpa mafamgidamaksu mahakna maruoiba thogdang kaya yarammi. Wafam asi miyamna ningsingbirambasu yai. Mayam pumnamakna khangbiriba aduni Lakshadweep ase ithat kharana pullaga sembani. Masi Bharat ki thoidokna phajaba mafam singi manungda amani. Lising amaga chamapal nipu taret ki Bharat partition gi matungda yumlonnaba leipak singi mityeng Lakshadweep ta changki. Makhoina makhoigi firal galoinana jahaz tharakki. Sardar Patel na wafam asi hek khanglakpaga matam manghanba tawdana yamnamak thuna akanba thabak hauki. Mahakna Aircourt Ramaswamy Mudaliar amasung Aircourt Laxman Swamy Mudaliar machil manawda Travancore gi miyam galoinana thunamak mafam maduda changsillaga machu ohungi firal hana paihannaba kanna haiki. Mahaki pautak matung inna mafam maduda machu ohungi firal hana paiki. Masiga loinana yumlon nabana Lakshadweep lokshin ge khalamba ado ngamkhide. Thaudok asigi matungda Sardar Patel na Mudaliar machil manawda Lakshadweep ase chaukhatnanabagidamag darkar leiba mateng pumnamak pigani haina thajaba piki. Ngasi Lakshadweep na Bharat ki chaukhat khongjel da achauba thaudang yari. Masi yamna phajaba tourist destination amasuni. Aihakna thajai mayamsu mafam adugi phajaraba ithatsing amasung samudra khongban sing ado yengba soidana chatpigani. Nungsiraba iraipaksha sing October ki tang 13 numit asida Sardar Sahib ki ningsing khudam oina sakiba Statue of Unity asi Malemasigi miyamda kathoki. Masi Malemasigi khwaidagi wangba mitam amani. America da leiriba Statue of Liberty dagisu saruk ani hena wangi. Malemgi khwaidagi wanglaba Statue of Unity asigi damak Hindustani khudingmakna sauthokchari. Mayamna thoidokna nungaiba phawgadaba wafum amana karino hairabada chahi ama asida lamkoiba lak kunga taruk henbana Statue of Unity asi yengba lakhi. Masina taklibadi nongmada chaurakna miyoi lising nipal makhaina Statue of Unity ase yengba lai. Makhoigi thamoida phawriba Sardar Vallabhbhai bu ningjaba nungsijaba ado phongdokli haina lobi yai.
ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯀꯦꯛꯇꯁꯀꯤ ꯂꯩꯀꯣꯜ, ꯀꯨꯔꯥꯛꯀꯤ ꯂꯩꯀꯣꯜ, ꯖꯪꯒꯜ ꯁꯐꯥꯔꯤ, ꯆꯤꯜꯗ꯭ꯔꯟ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯄꯥर्क, ꯌꯨꯅꯤꯇꯤ ꯅꯔꯖꯔꯤꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥ ꯂꯦꯞꯇꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯁꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯊꯕꯛ ꯐꯪꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯔꯤ꯫ ꯂꯝꯀꯣꯏꯕꯁꯤꯡꯒꯤꯁꯨ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯣꯝ ꯁ꯭ꯇꯦꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯂꯤ꯫ ꯍꯣꯝ ꯁ꯭ꯇꯦꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯤ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯗ꯭ꯔꯦꯒꯟ ꯐ꯭ꯔꯨꯏꯠ ꯊꯥꯕ ꯍꯧꯔꯦ꯫ ꯑꯩꯍꯥꯛꯅ ꯊꯥꯖꯩ ꯃꯁꯤꯅ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯔꯒꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯔꯥꯖ꯭ꯌꯁꯤꯡ ꯑꯃꯁꯨꯡ ꯇꯨꯔꯤꯖꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤꯗꯃꯛ ꯁ꯭ꯇꯦꯆꯨ ꯑꯣꯐ ꯌꯨꯅꯤꯇꯤ ꯑꯁꯤ ꯁ꯭ꯇꯗꯤ ꯇꯧꯕꯒꯤ ꯍꯤꯔꯝ ꯑꯃ ꯑꯣꯏꯕ ꯌꯥꯔꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯎꯔꯦ ꯃꯇꯧ ꯀꯔꯝꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯐꯝ ꯑꯃꯕꯨ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯐꯥꯎꯔꯕ ꯇꯨꯔꯤꯖꯝ ꯗꯦꯁꯇꯤꯅꯦꯁꯟ ꯑꯣꯏꯅ ꯁꯦꯝꯒꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯑꯃꯁꯨꯡ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯏ꯫ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ, ꯂꯩꯐꯝꯒꯤ, ꯒꯥꯏꯗꯀꯤ, ꯏꯀꯣ ꯐ꯭ꯔꯦꯟꯂꯤꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯊꯣꯔꯛꯏ꯫ ꯁꯦꯟꯃꯤꯠꯂꯣꯟ ꯌꯥꯝꯅ ꯐꯒꯠꯂꯛꯂꯤ ꯑꯃꯁꯨꯡ ꯂꯝ ꯀꯣꯏꯕ ꯂꯥꯛꯂꯤꯕ ꯃꯌꯥꯝꯒꯤ ꯗꯔꯀꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯅꯧꯅ ꯁꯦꯝꯒꯠꯂꯛꯂꯤ꯫ ꯁꯔꯀꯥꯔꯁꯨ ꯃꯁꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯇꯥꯏꯝ ꯃꯦꯒꯥꯖꯤꯟꯗ ꯃꯥꯂꯦꯝꯒꯤ ꯃꯔꯨꯑꯣꯏꯕ ꯇꯨꯔꯤꯁ ꯗꯦꯁꯇꯤꯅꯦꯁꯟ 100ꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯆꯨ ꯑꯣꯐ ꯌꯨꯅꯤꯇꯤ ꯑꯁꯤꯁꯨ ꯌꯥꯎꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯆꯥꯎꯊꯣꯛꯂꯣꯏꯗꯕ ꯏꯔꯩꯕꯥꯛ ꯃꯆꯥ ꯀꯅꯥ ꯌꯥꯎꯕꯒꯦ? ꯑꯩꯍꯥꯛꯅ ꯊꯥꯖꯖꯩ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯗꯣꯝꯒꯤ ꯇꯥꯡꯂꯕ ꯃꯇꯝ ꯈꯥꯏꯗꯣꯛꯄꯤꯔꯒ ꯁ꯭ꯇꯦꯆꯨ ꯑꯣꯐ ꯌꯨꯅꯤꯇꯤ ꯌꯦꯡꯕ ꯁꯣꯏꯗꯅ ꯆꯠꯄꯤꯒꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯁꯥꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯂꯝ ꯀꯣꯏꯕ ꯆꯠꯄꯤꯕꯁꯤꯡꯅ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯇꯨꯔꯤꯁ ꯗꯦꯁꯇꯤꯅꯦꯁꯟ 15 ꯆꯠꯄꯤꯌꯨ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯁꯣꯏꯗꯅ ꯂꯦꯛꯄꯤꯔꯛꯎ꯫ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯤꯕ ꯑꯗꯨꯅꯤ 2014ꯗꯒꯤ ꯍꯧꯔꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯛꯇꯣꯕꯔ 18 ꯑꯁꯤ ꯔꯥꯁꯇ꯭ꯔꯤꯌꯥ ꯑꯦꯀꯇꯥ ꯗꯤꯋꯁ ꯍꯥꯏꯗꯅ ꯄꯥꯡꯊꯣꯛꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤ ꯄꯥꯎꯖꯦꯜ ꯄꯤꯔꯤ꯫ ꯑꯣꯛꯇꯣꯕꯔ 18 ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯥꯟꯅ ꯄꯥꯡꯊꯣꯛꯄꯒꯨꯝꯅ ꯔꯟ ꯐꯣꯔ ꯌꯨꯅꯤꯇꯤꯁꯨ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯃꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯔꯟ ꯐꯣꯔ ꯌꯨꯅꯤꯇꯤ ꯑꯁꯤꯅ ꯂꯩꯄꯥꯛ ꯑꯁꯤ ꯑꯃꯠꯇꯅꯤ, ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯂꯤ ꯑꯃꯁꯨꯡ ꯄꯥꯟꯗꯝ ꯑꯃ ꯐꯪꯕ ꯄꯥꯝꯂꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯟꯗꯝꯗꯤ ꯑꯄꯨꯟꯕ ꯚꯥꯔꯠ, ꯑꯊꯣꯏꯕ ꯚꯥꯔꯠ꯫ ꯍꯧꯈꯤꯕ ꯆꯍꯤ 5 ꯑꯁꯤꯗ ꯎꯈ꯭ꯔꯦ ꯔꯟ ꯐꯣꯔ ꯌꯨꯅꯤꯇꯤ ꯑꯁꯤꯗ ꯗꯦꯜꯂꯤꯗ ꯅꯠꯇꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯃꯁꯥ ꯃꯎ ꯐꯕ ꯅꯍꯥꯔꯣꯜꯗꯒꯤ ꯍꯧꯔꯒ ꯅꯨꯄꯤ ꯑꯉꯥꯡ, ꯑꯍꯜ ꯂꯃꯟ ꯑꯃꯁꯨꯡ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯗ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯤꯡꯅ ꯆꯤꯡꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯂꯝꯁꯥꯡ ꯂꯝꯖꯦꯜ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯅꯔꯛꯂꯤ꯫ ꯔꯟ ꯐꯣꯔ ꯌꯨꯅꯤꯇꯤ ꯑꯁꯤꯃꯛꯁꯨ ꯃꯁꯤꯒ ꯃꯥꯟꯅꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯅꯤ꯫ ꯆꯦꯟꯕ ꯍꯥꯏꯕ ꯑꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯑꯅꯤꯃꯛꯇ ꯀꯥꯟꯅꯩ꯫ ꯃꯁꯤꯗꯗꯤ ꯆꯦꯟꯕ ꯑꯁꯤꯗ ꯐꯤꯠ ꯏꯟꯗꯤꯌꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯌꯥꯎꯔꯦ, ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯚꯥꯔꯠ, ꯑꯊꯣꯏꯕ ꯚꯥꯔꯠꯀꯤ ꯋꯥꯈꯜꯂꯣꯟꯁꯨ ꯄꯨꯟꯅ ꯌꯥꯎꯔꯦ꯫ ꯚꯥꯔꯠꯄꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯄꯨꯛꯅꯤꯡ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯐꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯑꯗꯣꯝꯅ ꯂꯩꯕ ꯁꯍꯔ ꯑꯗꯨꯒꯤ ꯑꯀꯣꯏꯕꯒꯤ ꯔꯟ ꯐꯣꯔ ꯌꯨꯅꯤꯇꯤꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯄꯤꯌꯨ꯫ runforunity.gov.in ꯍꯥꯏꯕ ꯄꯣꯔꯇꯦꯜ ꯑꯃ ꯍꯥꯡꯗꯣꯛꯂꯦ꯫ ꯄꯣꯔꯇꯦꯜ ꯑꯁꯤꯗ ꯂꯩꯕꯥꯛ ꯄꯨꯝꯕꯒꯤ ꯔꯟ ꯐꯣꯔ ꯌꯨꯅꯤꯇꯤ ꯄꯥꯡꯊꯣꯛꯀꯗꯕ ꯃꯐꯝꯁꯤꯡꯒꯤ ꯃꯔꯝꯗ ꯈꯪꯍꯜꯂꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯣꯛꯇꯣꯕꯔ 18ꯒꯤ ꯔꯟ ꯐꯣꯔ ꯌꯨꯅꯤꯇꯤ ꯑꯁꯤꯗ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯎꯠꯅꯅꯕꯒꯤꯗꯃꯛ ꯑꯃꯁꯨꯡ ꯏꯁꯥꯒꯤ ꯐꯤꯠꯅꯦꯁꯀꯤꯗꯃꯛ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯄꯥꯛꯆꯥꯁꯤꯡ, ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯅ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯄꯨꯟꯕꯒꯤ ꯂꯥꯏꯁꯣꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛ ꯑꯃꯒꯨꯝꯕꯅꯤ, ꯑꯗꯨꯒ ꯚꯥꯔꯠꯀꯨꯝꯕ ꯈꯦꯟꯅꯕ ꯃꯌꯥꯝ ꯑꯃꯅ ꯊꯜꯂꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯁꯣꯜ ꯑꯁꯤ ꯌꯥꯝꯅꯃꯛ ꯃꯔꯨ ꯑꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯉꯥꯛꯄ ꯇꯥꯏ꯫ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯄꯥꯛꯆꯥꯁꯤꯡ, ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯄꯗ ꯊꯣꯏꯗꯣꯛꯅ ꯄꯨꯛꯅꯤꯡ ꯆꯪꯉꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯎꯕ ꯐꯪꯒꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯁꯦꯞꯇꯦꯝꯕꯔ 2010ꯗ ꯑꯂꯥꯍꯥꯕꯥꯗ ꯍꯥꯏ ꯀꯣꯔꯠꯅ ꯔꯥꯝ ꯖꯟꯃꯚꯨꯃꯤꯒꯤ ꯋꯥꯔꯦꯞ ꯄꯤꯈꯤꯕ ꯃꯇꯝꯗ
ꯀꯔꯤ ꯑꯣꯏꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯃꯈꯜ ꯀꯌꯥꯒꯤ ꯃꯤ ꯊꯣꯔꯛꯈꯤ, ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯂꯧꯈꯤ, ꯃꯤꯌꯥꯝꯕꯨ ꯏꯔꯥꯡ ꯍꯧꯍꯟꯅꯕ ꯋꯥ ꯀꯌꯥ ꯉꯥꯡꯈꯤ, ꯃꯈꯣꯏ ꯃꯁꯥ ꯃꯃꯤꯡ ꯆꯠꯍꯧꯅꯕ ꯑꯣꯏꯗꯕ ꯀꯌꯥ ꯉꯥꯡꯈꯤ, ꯑꯗꯨꯕꯨ ꯃꯁꯤ ꯀꯨꯏꯅ ꯀꯔꯤꯁꯨ ꯆꯠꯈꯤꯗꯦ, ꯅꯨꯃꯤꯠ 5-10ꯅꯤꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯣꯔꯠꯀꯤ ꯋꯥꯔꯦꯞ ꯍꯦꯛ ꯂꯥꯛꯄꯒ ꯑꯉꯛꯄ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯆꯌꯣꯜ ꯑꯅꯤꯔꯣꯝꯗꯤ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯊꯕꯛ ꯀꯌా ꯇꯧꯅꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯔꯥꯝ ꯖꯟꯃꯚꯨꯃꯤꯒꯤ ꯋꯥꯔꯦꯞ ꯍꯦꯛ ꯂꯥꯛꯄꯒ ꯁꯔꯀꯥꯔ, ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ, ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯅꯆꯤꯡꯕꯁꯤꯡꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯑꯃꯁꯨꯡ ꯆꯦꯛꯁꯤꯜꯂꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯑꯀꯣꯏꯕꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯃꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯋꯥꯌꯦꯜ ꯁꯪꯒꯤ ꯋꯥꯔꯦꯞꯄꯨ ꯊꯣꯏꯗꯣꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯃꯠꯇꯗ ꯏꯔꯥꯡ ꯁꯥꯒꯠꯍꯟꯈꯤꯗꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯤꯡꯁꯤꯡꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯄꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛ ꯏꯊꯧ ꯄꯥꯡꯊꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯑꯄꯨꯟꯕꯒꯤ ꯈꯣꯜꯂꯥꯎꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯊꯧꯅꯥ ꯑꯣꯏꯕꯒꯤ ꯈꯨꯗꯝ ꯑꯃꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯄꯥꯛꯆꯥꯁꯤꯡ, ꯑꯣꯛꯇꯣꯕꯔ 31 ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤꯃꯇꯤ ꯏꯟꯗꯤꯔꯥꯖꯤꯕꯨ ꯍꯥꯠꯈꯤ꯫ ꯂꯩꯕꯥꯛ ꯄꯨꯝꯕ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡ ꯐꯪꯈꯤ꯫ ꯑꯩꯍꯥꯛꯅ ꯉꯁꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗꯁꯨ ꯁ꯭ꯔꯗꯥꯟꯖꯂꯤ ꯀꯠꯆꯔꯤ꯫ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯄꯥꯛꯆꯥꯁꯤꯡ, ꯉꯁꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯒꯗꯤ ꯂꯨ ꯍꯦꯟꯕꯒꯤ ꯃꯇꯥꯡꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯃꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯄꯗ ꯐꯥꯎꯖꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅꯤ꯫ ꯂꯨ ꯍꯦꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯔꯣꯔ 125ꯅ ꯄꯨꯟꯅ ꯄꯥꯏꯈꯠꯃꯤꯟꯅꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯆꯥꯎꯊꯣꯛꯆꯕꯗꯤ ꯃꯤꯑꯣꯏ ꯀꯔꯣꯔ 125ꯅ ꯄꯣꯛꯐꯝ ꯊꯣꯛꯏ꯫ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯑꯃ ꯇꯝꯖꯒꯦ꯫ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯂꯥꯟꯕꯨꯡ, ꯃꯐꯝ ꯑꯗꯨꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯚꯝ -ꯗꯤꯒ꯭ꯔꯤ 50-70 ꯐꯥꯎꯕ ꯑꯣꯏ꯫ ꯅꯨꯡꯁꯤꯠꯇ ꯑꯣꯛꯁꯤꯖꯦꯟꯒꯤ ꯆꯥꯡ ꯃꯃꯤꯡ ꯈꯛꯇꯒꯤ ꯌꯥꯎꯏ꯫ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯍꯥꯏꯕꯁꯤꯃꯛꯁꯨ ꯁꯤꯡꯅꯕ ꯑꯃꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯄꯥꯛꯀꯤ ꯉꯥꯛ ꯁꯦꯟꯕꯗ ꯅꯠꯇꯅ ꯁꯤꯌꯥꯆꯤꯟ ꯂꯨ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪꯁꯨ ꯆꯪꯁꯤꯜꯂꯤ꯫ ꯚꯥꯔꯠꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯏꯔꯩꯄꯥꯛꯆꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯐꯝ ꯑꯗꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯏꯪꯕꯒꯦ ꯍꯥꯏꯕꯗ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯗꯤꯀꯝꯄꯣꯖ ꯇꯧꯕ ꯉꯝꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯗꯨ ꯈꯟꯗꯣꯛ ꯈꯟꯖꯤꯟ ꯇꯧꯕ ꯍꯥꯏꯕꯁꯤꯃꯛꯁꯨ ꯑꯆꯧꯕꯊꯕꯛ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯒ꯭ꯂꯦꯁꯤꯌꯔ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯒꯤ ꯐ꯭ꯔꯦꯖꯥꯏꯜ ꯑꯣꯏꯕ ꯏꯀꯣꯁꯤꯁꯇꯦꯝꯗꯒꯤ ꯇꯣꯟ 130ꯗꯒꯤ ꯍꯦꯟꯕ ꯑꯃꯣꯠ ꯑꯀꯥꯏ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯤꯃꯛ ꯀꯌꯥꯗ ꯆꯥꯎꯔꯕ ꯁꯦꯕꯥꯅꯣ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯣꯂꯔ ꯕꯤꯌꯥꯔꯒꯨꯝꯕ ꯇꯥꯡꯂꯕ ꯁꯥ ꯃꯈꯜ ꯑꯁꯤ ꯂꯩ꯫ ꯃꯐꯝ ꯑꯁꯤꯗ ꯑꯥꯏꯕꯦꯛꯁ ꯑꯃꯁꯨꯡ ꯕ꯭ꯔꯥꯎꯟ ꯕꯤꯌꯔ ꯍꯥꯏꯔꯤꯕ ꯇꯥꯡꯂꯕ ꯁꯥ ꯑꯁꯤꯁꯨ ꯂꯩ꯫ ꯁꯤꯌꯥꯆꯤꯟ ꯑꯁꯤ ꯇꯨꯔꯦꯜ ꯑꯃꯁꯨꯡ ꯑꯔꯨꯕ ꯏꯁꯤꯡꯒꯤ ꯍꯧꯔꯛꯐꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯨ ꯍꯦꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯥꯏꯕꯁꯦ ꯆꯤꯡꯈꯣꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯑꯔꯨꯕ ꯑꯁꯦꯡꯕ ꯏꯁꯤꯡ ꯐꯪꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯅꯨꯕ꯭ꯔꯥ ꯑꯃꯁꯨꯡ ꯁꯤꯌꯣꯛ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯁꯤꯖꯤꯟꯅꯩ꯫ ꯅꯨꯡꯁꯤꯔꯕ ꯏꯔꯩꯄꯥꯛꯆꯥꯁꯤꯡ, ꯀꯨꯝꯍꯩꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯤ꯫ ꯃꯔꯨꯑꯣꯏꯅ ꯗꯤꯋꯥꯂꯤ ꯑꯃꯗ ꯌꯥꯝꯕ ꯌꯥꯝꯗꯕ ꯄꯣꯠ ꯈꯔꯗꯤ ꯏꯃꯨꯡ ꯈꯨꯗꯤꯡꯗ ꯀꯩꯊꯦꯜꯗꯒꯤ ꯂꯩ꯫ ꯑꯩꯍꯥꯛꯅ ꯏꯔꯝꯗꯝꯒꯤ ꯄꯣꯠꯊꯣꯛ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯐꯪꯂꯕꯗꯤ ꯀꯔꯤꯒꯤꯗꯃꯛ ꯑꯔꯥꯞꯄ ꯃꯐꯝꯗ ꯆꯠꯂꯨꯒꯗꯒꯦ? ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯄꯣꯠ ꯂꯩꯔꯕꯗꯤ ꯒꯥꯟꯙꯤ 150 ꯑꯁꯦ ꯃꯁꯥ ꯃꯊꯟꯇ ꯑꯊꯣꯏꯕ ꯑꯣꯏꯖꯔꯅꯤ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤ ꯁꯥꯕꯤꯁꯤꯡꯅ ꯁꯥꯕ ꯐꯤ ꯑꯃꯁꯨꯡ ꯈꯥꯗꯤ ꯐꯤ ꯁꯥꯕꯤꯁꯤꯡ ꯑꯁꯤꯅ ꯁꯥꯔꯤꯕ ꯈꯥꯗꯤꯒꯤ ꯐꯤ ꯁꯣꯏꯗꯅ ꯂꯩꯕꯤꯌꯨ꯫ ꯍꯟꯗꯛꯀꯤ ꯗꯤꯋꯥꯂꯤ ꯑꯁꯤꯗꯁꯨ ꯃꯌꯥꯝꯅ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯃꯥꯡꯖꯧꯅꯅ ꯃꯌꯥꯝꯅ ꯄꯣꯠ ꯈꯔ ꯁꯣꯏꯗꯅ ꯂꯩꯕꯤꯔꯝꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯤ ꯈꯔꯗꯤ ꯗꯤꯋꯥꯂꯤ ꯂꯣꯏꯔꯒ ꯈꯔ ꯍꯣꯡꯂꯛꯀꯅꯤ ꯈꯜꯂꯒ ꯀꯣꯟꯅ ꯂꯩꯒꯦ ꯍꯥꯏꯅ ꯉꯥꯏꯕꯁꯨ ꯌꯥꯎꯔꯝꯒꯅꯤ꯫ ꯄꯣꯠ ꯂꯩꯒꯗꯕ ꯋꯥꯠꯄ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ꯫ ꯗꯤꯋꯥꯂꯤꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯏꯔꯝꯗꯝꯒꯤ ꯄꯣꯠꯊꯣꯛ ꯂꯩꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ꯫ ꯌꯦꯡꯕꯤꯌꯨ, ꯃꯍꯥꯠꯃ ꯒꯥꯟꯙꯤꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯍꯟꯕꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕꯅꯤ꯫
ꯑꯩꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯗꯤꯋꯥꯂꯤꯒꯤ ꯁꯦꯡꯂꯕ ꯀꯨꯝꯍꯩ ꯑꯁꯤꯒꯤꯗꯃꯛ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯑꯩꯈꯣꯏꯅ ꯗꯤꯋꯥꯂꯤꯗ ꯃꯈꯜ ꯀꯌꯥꯒꯤ ꯕꯣꯝꯕꯣꯂꯥ ꯊꯥꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯆꯦꯛꯁꯤꯟꯍꯧꯗꯕꯒꯤ ꯃꯩ ꯆꯥꯛꯇꯨꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯎꯏ꯫ ꯑꯩꯍꯥꯛꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯁꯥꯕꯨ ꯆꯦꯛꯁꯤꯟꯕꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯃꯌꯥꯝꯗ ꯍꯟꯅ ꯍꯟꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ, ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫